Miron Bishamu Harpada Yaurumio Emma Pare. Tamarongi Mamandagi, Miam social media sing the viral Okiba, Shamu Miron Biama Harpagi Togdok Sienavani Hibamio Emma Pare. Ngasi Kerala Forest Minister K. Razun Haikibada, Parbamio Adugi Maming, Wilson Kawi, Haibamio Esi, Ambala Parada, Low Shimuto Duna Labani. Makatana Sienabamio Sing Tibagi Akan Batabak locally Hinasu Pongdoki. Union Environment Minister Prakash Javadkar Warol Amadasu, Todo Asibu Yam Hakin Lobuga Loinana, Todo Osi the Chenari Bamara Labor Kudimak Akan Batabak Lokani Haike. State Adugi Forest Department Gimio, Shani Yankai Henmana Kanati, Humduna, Todo Asibu Haking and Yawusing, Palakat Amasung, Malapuram District Labor Umungi Sarukshinda, Letan Satari. Haribati Humbagi Tabakasi, Palakati SP Magimi Makada Tobani. Amadi Police Ki Maike the Gisu Pang by Abamatang Pangari. Amadi state adugi crime branch na suit thi humba do yauduna mai pak na honari hairi talagasida thogdo asina rajniti gi mai kai rom da su laktuna Kerala gi CM Pinarayi Vijayan na haikibada leibak sigi union minister kharana Kerala gi mingchat thina ba sille hairi aduga atop paw mana mama na bagi yumda thori yamduna siramle yamna nungai taba thogdo amada nupa ama mama na ba amagi yumda thori yalambani haiba thogdo amada laikidre Laikidrabamio esi Imphal East District ki Kaibi Hikak Mapandagi Ningthauja Mairaba Chahina Kuntaruk Apokpa Chawbi Kawi Mahak ngarang nongalamdai pung anirom taba dwaida Lamsang Police Station gi manung chanba Shairem Khunda leiba mamanaba magi yumda thori yalambani hairi Imung manung na phongdorokpada ngarang nungthil pung ahum makhairom taba dwaida Kayam gaida mayum panbi machegi manakta gari thiluni haiduna Activa amada thokibani Adubo ayuk pung taruk lom taba matamda mahak thori yamduna sire haiduna pau pirakpada angakbo poki Laikidraba sigi hakchang postmortem taunabagidamag rims mokta thamkhre hai. Hello, bata popular news reader ki video bu yengbire bu khudimako thagacha.